ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠꯁꯤꯡꯗ ꯍꯟꯊꯕ ꯊꯥꯛꯀꯤ ꯋꯥꯍꯩ ꯋꯥꯇꯥꯁꯤꯡ ꯉꯥꯡꯍꯟꯅꯤꯡꯗꯦ꯫ ꯁ꯭ꯄꯤꯀꯔ ꯁꯩꯇꯕꯔꯇ ꯃꯤꯍꯨꯠ ꯑꯃꯅ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯌꯥꯎꯔꯛꯄꯗ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯗꯨꯅ ꯑꯁꯣꯏꯕꯁꯤꯡ ꯁꯦꯝꯗꯣꯛꯃꯤꯟꯅꯁꯤ꯫ ꯃꯁꯤꯒꯤ ꯃꯍꯨꯠ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠꯁꯤꯡꯗ ꯍꯟꯊꯕ ꯊꯥꯛꯀꯤ ꯋꯥꯍꯩ ꯋꯥꯇꯥ ꯁꯤꯖꯤꯟꯅꯗꯨꯅ ꯉꯥꯡ ꯁꯛꯄꯗꯤ ꯇꯧꯍꯟꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯁ꯭ꯄꯤꯀꯔꯁꯨ ꯑꯣꯏꯔꯤꯕ ꯌꯥꯏꯁ꯭ꯀꯨꯜ ꯀꯦꯟꯗ꯭ꯔꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦ. ꯇꯤ.ꯑꯩꯆ. ꯁꯩꯇꯕꯔꯇꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯌꯥꯏꯁ꯭ꯀꯨꯜ ꯀꯦꯟꯗ꯭ꯔꯒꯤ ꯃꯅꯨꯡ ꯆꯟꯅ ꯃꯣꯏꯔꯥꯡꯈꯣꯝꯗ ꯂꯩꯕ ꯌꯥꯏꯁ꯭ꯀꯨꯜ ꯑꯦꯊꯂꯦꯇꯤꯛ ꯀ꯭ꯂꯕꯀꯤ ꯁꯪꯂꯦꯟ ꯅꯧꯅ ꯑꯦꯛꯁꯇꯦꯟꯁꯟ ꯇꯧꯗꯨꯅ ꯃꯤꯌꯥꯝꯗ ꯈꯨꯠꯁꯤꯟꯅꯕꯒꯤ ꯊꯧꯔꯝꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯌꯥꯏꯁ꯭ꯀꯨꯜ ꯀꯦꯟꯗ꯭ꯔꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯂꯝꯕꯤꯁꯤꯡ ꯑꯌꯥꯝꯕ ꯔꯤꯖꯤꯗ ꯄꯦꯚꯃꯦꯟꯠ ꯊꯥꯒꯅꯤ ꯍꯥꯏꯅ ꯀꯝꯄꯦꯅꯤ ꯑꯃꯅ ꯑꯣꯔꯗꯔ ꯄꯥꯏꯁꯤꯟꯈ꯭ꯔꯒ ꯊꯕꯛ ꯁꯨꯕ ꯎꯗꯕꯗ ꯅꯨꯡꯅꯥꯡꯕ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯄꯨꯟꯁꯤꯒꯤ ꯈꯣꯡꯆꯠꯁꯨ ꯂꯦꯞꯄ ꯅꯥꯏꯗꯅ ꯆꯠꯄꯒꯨꯝ ꯆꯥꯎꯈꯠ ꯈꯣꯡꯊꯥꯡꯁꯨ ꯂꯦꯞꯄ नाꯏꯗꯅ ꯄꯥꯏꯈꯠꯄ ꯆꯪꯏ꯫ ꯆꯥꯎꯈꯠ ꯈꯣꯡꯊꯥꯡ ꯄꯥꯏꯈꯠꯇꯅ ꯈꯨꯟꯅꯥꯏ ꯑꯁꯤ ꯆꯥꯎꯈꯠꯍꯟꯕ ꯉꯝꯂꯣꯏ꯫ ꯆꯥꯎꯈꯠꯄ ꯈꯨꯟꯅꯥꯏ ꯂꯩꯇꯅ ꯑꯐꯕ ꯂꯩꯕꯥꯛ ꯑꯣꯏꯕ ꯉꯝꯂꯣꯏ ꯍꯥꯏꯈꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯃ ꯑꯣꯏꯅ ꯊꯃꯣꯏ ꯁꯦꯡꯅ ꯊꯕꯛ ꯇꯧꯅꯤꯡꯂꯕꯁꯨ ꯄꯣꯂꯤꯇꯤꯛꯁꯀꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯃꯤꯑꯣꯏ ꯈꯔꯅ ꯂꯥꯟꯅ ꯋꯥꯍꯟꯊꯣꯛ ꯍꯟꯗꯨꯅ ꯃꯤꯌꯥꯝꯕꯨ ꯂꯥꯟꯅ ꯂꯝꯖꯤꯡꯕ ꯀꯌꯥ ꯑꯁꯤꯅ ꯅꯤꯡꯍꯟꯅꯕ ꯄꯣꯛꯇꯕ ꯅꯠꯇꯦ꯫ ꯃꯤꯍꯨꯠ ꯑꯃꯅ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯌꯥꯎꯔꯛꯄꯗ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯗꯨꯅ ꯁꯦꯝꯗꯣꯛꯃꯤꯟꯅꯁꯤ꯫ ꯃꯁꯤꯒꯤ ꯃꯍꯨꯠꯇ ꯍꯟꯊꯕ ꯊꯥꯛꯀꯤ ꯋꯥꯍꯩ ꯋꯥꯇꯥ ꯁꯤꯖꯤꯟꯅꯗꯨꯅ ꯉꯥꯡ ꯁꯛꯄꯗꯤ ꯇꯧꯍꯟꯅꯤꯡꯗꯦ ꯍꯥꯏꯈꯤ꯫ ꯃꯤꯇꯣꯞ ꯈꯟꯗꯣꯛꯅꯕ ꯃꯃꯥꯡꯒꯤ ꯂꯩꯉꯥꯛꯅ ꯀꯔꯤ ꯇꯧꯔꯝꯃꯤ ꯍꯥꯏꯕ ꯀꯅꯥꯃꯠꯇꯅ ꯍꯪꯗ꯭ꯔꯤ꯫ ꯑꯦꯛꯁ-ꯁꯤ.ꯑꯦꯝ. ꯕꯤꯔꯦꯟ ꯑꯦꯟ.ꯑꯥꯔ.ꯁꯤ ꯇꯧꯗ꯭ꯔꯕꯁꯨ ꯃꯃꯥꯡꯒꯤ ꯂꯩꯉꯥꯛꯅ ꯀꯔꯝꯅ ꯃꯤꯇꯣꯞ ꯈꯟꯗꯣꯛꯄꯒꯤ ꯊꯕꯛ ꯄꯥꯏꯈꯠꯂꯝꯕꯒꯦ ꯍꯥꯏꯅ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯉꯁꯤ ꯐꯥꯎꯕ ꯍꯪꯕ ꯂꯩꯇ꯭ꯔꯤ ꯍꯥꯏꯅ ꯍꯥꯟꯅꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯂꯩꯐꯝ ꯈꯨꯅꯧ ꯁꯦꯅꯤꯌꯔ ꯁꯤꯇꯤꯖꯟ ꯋꯦꯜꯐꯦꯌꯔ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯁꯤꯟꯗꯨꯅ ꯉꯁꯤ ꯄꯥꯡꯊꯣꯛꯈꯤꯕ ꯃꯔꯤꯁꯨꯕ ꯁꯖꯤꯕꯨ ꯈꯨꯗꯣꯜ 2026ꯀꯤ ꯊꯧꯔꯝꯗ ꯃꯊꯛꯀꯤ ꯋꯥꯐꯝ ꯑꯁꯤ ꯑꯦꯛꯁ-ꯁꯤ.ꯑꯦꯝ.ꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯔꯥꯖ꯭ꯌ ꯁꯚꯥꯒꯤ ꯑꯦꯝ.ꯄꯤ. ꯅꯤꯡꯊꯧ ꯁꯅꯥꯖꯥꯎꯕ ꯂꯩꯁꯦꯝꯕ, ꯂꯩꯐꯝ ꯈꯨꯅꯧ ꯖꯤꯂꯥ ꯄꯔꯤꯁꯗꯀꯤ ꯃꯦꯝꯕꯔ ꯂꯥꯏꯔꯦꯟꯖꯝ ꯑꯣꯂꯦꯟꯗ꯭ꯔꯣ, ꯃꯣꯗꯔꯟ ꯀꯣꯂꯦꯖꯀꯤ ꯑꯦꯁꯣꯁꯤꯌꯦꯠ ꯄ꯭ꯔꯣꯐꯦꯁꯔ ꯑꯥꯔ.ꯀꯦ. ꯎꯁꯥꯔꯥꯅꯤ, ꯊꯝꯕꯥꯜ ꯃꯂꯤꯛ ꯀꯣꯂꯦꯖꯀꯤ ꯑꯦꯁꯤꯁꯇꯦꯟꯠ ꯄ꯭ꯔꯣꯐꯦꯁꯔ ꯑꯥꯔ.ꯀꯦ. ꯄꯥꯁꯣꯁꯥꯅꯥ, ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯁꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯗꯥꯛꯇꯔ ꯉꯥꯁꯦꯞꯄꯝ ꯕ꯭ꯔꯣꯖꯦꯟ ꯑꯃꯗꯤ ꯑꯇꯩ ꯃꯔꯨ ꯑꯣꯏꯕ ꯃꯤꯑꯣꯏ ꯀꯌꯥꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯑꯦꯛꯁ-ꯁꯤ.ꯑꯦꯝ. ꯕꯤꯔꯦꯟꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕꯗꯤ ꯀꯥꯡꯂꯣꯟ ꯑꯃꯅ ꯍꯦꯛꯇ ꯑꯣꯏꯔꯕꯁꯨ ꯃꯤꯇꯣꯞ ꯈꯟꯗꯣꯛꯈꯤꯕꯅꯤ꯫ ꯉꯁꯤꯗꯤ ꯑꯦꯟ.ꯑꯥꯔ.ꯁꯤ ꯇꯧꯕ ꯄꯥꯝꯕ ꯑꯃꯗꯤ ꯄꯥꯝꯗꯕꯁꯤꯡ ꯌꯦꯠꯅꯕꯒꯨꯝ ꯇꯧꯔꯤ꯫ ꯑꯣꯏꯔꯤꯕ ꯏꯁꯨ ꯑꯁꯤꯗ ꯃꯤꯌꯥꯝꯕꯨ ꯆꯃꯝꯅꯕ ꯄꯣꯛꯍꯜꯂꯤ꯫ ꯃꯇꯝ ꯈꯨꯗꯤꯡꯗ ꯌꯥꯅ ꯌꯥꯅꯕ ꯆꯠꯄꯒꯤ ꯊꯕꯛ ꯇꯣꯛꯀꯗꯕꯅꯤ꯫ ꯇꯥꯡꯀꯛ ꯅꯥꯏꯅ ꯂꯩꯔꯤꯕ ꯏꯁꯨꯁꯤꯡ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯕ ꯆꯪꯏ꯫ ꯑꯦꯟ.ꯑꯥꯔ.ꯁꯤ ꯇꯧꯗ꯭ꯔꯕꯁꯨ ꯃꯃꯥꯡꯒꯤ ꯂꯩꯉꯥꯛꯅ ꯀꯃꯤꯇꯤ ꯁꯦꯝꯗꯨꯅ ꯃꯇꯧ ꯀꯔꯝꯅ ꯃꯤꯇꯣꯞ ꯈꯟꯗꯣꯛꯅꯕ ꯍꯣꯠꯅꯔꯝꯃꯤ ꯍꯥꯏꯕ ꯃꯤꯌꯥꯝꯅ ꯈꯟꯅ ꯅꯩꯅꯕꯤꯌꯨ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯂꯥꯏꯐꯝ ꯈꯨꯅꯧꯒꯤ ꯑꯍꯜ ꯑꯣꯏꯔꯕꯁꯤꯡꯗ ꯁꯖꯤꯕꯨ ꯊꯥꯅ ꯂꯥꯛꯄꯗ ꯑꯆꯝꯕ ꯈꯨꯗꯣꯜ ꯇꯝꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈꯤ꯫ ꯌꯨ.ꯑꯦꯁ.ꯅ ꯏꯔꯥꯟꯗ ꯗ꯭ꯔꯣꯟ ꯑꯃꯁꯨꯡ ꯃꯤꯁꯥꯏꯜ ꯄꯤꯔꯝꯕ ꯆꯥꯏꯅꯥ ꯑꯃꯁꯨꯡ ꯍꯣꯡꯀꯣꯡꯒꯤ ꯐꯥꯔꯝꯁꯤꯡ ꯑꯊꯤꯡꯕ ꯊꯝꯖꯤꯟꯈ꯭ꯔꯦ꯫ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠ ꯌꯨ.ꯑꯦꯁ.ꯅ ꯏꯔꯥꯟꯗ ꯗ꯭ꯔꯣꯟ ꯑꯃꯁꯨꯡ ꯃꯤꯁꯥꯏꯜꯁꯤꯡ ꯄꯤꯔꯝꯕ ꯃꯤꯑꯣꯏ 10 ꯑꯃꯗꯤ ꯆꯥꯏꯅꯥ ꯑꯃꯁꯨꯡ ꯍꯣꯡꯀꯣꯡꯗ ꯂꯩꯕ ꯐꯥꯔꯝꯁꯤꯡꯗ ꯑꯊꯤꯡꯕ ꯊꯝꯖꯤꯟꯈ꯭ꯔꯦ꯫ ꯁꯍꯤ ꯗ꯭ꯔꯣꯟ ꯑꯃꯁꯨꯡ ꯕꯦꯂꯤꯁꯇꯤꯛ ꯃꯤꯁꯥꯏꯜꯁꯤꯡ ꯁꯥꯕꯗ ꯆꯪꯕ ꯃꯆꯥꯛꯁꯤꯡ ꯏꯔꯥꯟꯗ ꯃꯇꯦꯡ ꯄꯥꯡꯂꯝꯃꯤ ꯍꯥꯏꯕꯒꯤ ꯃꯔꯥꯜꯗ ꯆꯥꯏꯅꯥ ꯑꯃꯁꯨꯡ ꯍꯣꯡꯀꯣꯡꯗ ꯂꯩꯕ ꯐꯥꯔꯝꯁꯤꯡꯗ ꯌꯨ.ꯑꯦꯁ.ꯅ ꯑꯊꯤꯡꯕ ꯑꯁꯤ ꯊꯝꯖꯤꯟꯈꯤꯕꯅꯤ꯫ ꯌꯨ.ꯑꯦꯁ. ꯄ꯭ꯔꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯆꯥꯏꯅꯥꯗ ꯆꯠꯇꯨꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯁꯤ ꯖꯤꯟꯄꯤꯡꯒ ꯎꯅꯗꯨꯅ ꯃꯥꯂꯦꯝꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯅꯕꯒꯤ ꯃꯇꯝ ꯂꯦꯞꯅꯈ꯭ꯔꯕ ꯃꯇꯨꯡꯗ ꯌꯨ.ꯑꯦꯁ.ꯅ ꯐꯥꯔꯝꯁꯤꯡ ꯑꯁꯤꯒꯤ ꯃꯊꯛꯇ ꯑꯊꯤꯡꯕ ꯊꯝꯖꯤꯟꯈꯤꯕꯅꯤ꯫ ꯌꯨ.ꯑꯦꯁ. ꯇ꯭ꯔꯦꯖꯔꯤ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯏꯔꯥꯟꯅ ꯁꯍꯤ ꯗ꯭ꯔꯣꯟ ꯑꯃꯁꯨꯡ ꯕꯦꯂꯤꯁꯇꯤꯛ ꯃꯤꯁꯥꯏꯜꯁꯤꯡ ꯁꯥꯕ ꯂꯦꯞꯍꯟꯅꯕꯒꯤ ꯄꯥꯟꯗꯝꯗ ꯂꯧꯈꯠꯂꯛꯄ ꯈꯣꯡꯊꯥꯡꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯑꯃꯁꯨꯡ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯁꯦꯟꯃꯤꯠꯂꯣꯟꯗ ꯑꯊꯤꯡꯕ ꯄꯤꯅꯕꯒꯤ ꯃꯇꯝ ꯆꯨꯞꯄꯗ ꯊꯧꯔꯥꯡ ꯇꯧꯔꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯏꯔꯥꯟꯒꯤ ꯂꯂꯣꯟ ꯏꯇꯤꯛꯇ ꯀꯥꯡꯂꯣꯟ ꯀꯥꯏꯅ ꯃꯇꯦꯡ ꯄꯥꯡꯂꯝꯕ ꯃꯤꯔꯝꯒꯤ ꯀꯝꯄꯦꯅꯤꯁꯤꯡ ꯑꯃꯁꯨꯡ ꯁꯦꯜ-ꯊꯨꯝꯒ ꯃꯔꯤ ꯂꯩꯅꯕ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟꯁꯤꯡꯗ ꯌꯨ.ꯑꯦꯁ.ꯅ ꯃꯈꯥ ꯇꯥꯅ ꯑꯊꯤꯡꯕ ꯊꯝꯒꯅꯤ ꯍꯥꯏꯅꯁꯨ ꯇ꯭ꯔꯦꯖꯔꯤ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯆꯦꯛꯁꯤꯟ ꯋꯥꯔꯣꯜ ꯊꯝꯂꯛꯈꯤ꯫ ꯌꯨ.ꯑꯦꯁ.ꯅ ꯑꯊꯤꯡꯕ ꯊꯝꯈ꯭ꯔꯕ ꯆꯥꯏꯅꯥꯗ ꯂꯩꯕ ꯌꯨꯁꯤꯇꯥ ꯁꯉꯥꯏ ꯏꯟꯇꯔꯅꯦꯁꯅꯦꯜ ꯇ꯭ꯔꯦꯗ ꯀꯝꯄꯦꯅꯤ ꯂꯤꯃꯤꯇꯦꯗꯅ ꯆꯥꯏꯅꯥꯗꯒꯤ ꯏꯔꯥꯟꯗ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯄꯨꯏ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯕꯒ ꯂꯣꯏꯅꯅ ꯗꯨꯕꯥꯏꯗ ꯂꯩꯕ ꯏꯂꯥꯏꯠ ꯏꯅꯔꯖꯤ (ꯑꯦꯐ.ꯖꯦꯗ.ꯁꯤ) ꯑꯣꯟꯁꯨ ꯍꯣꯡꯀꯣꯡ ꯀꯝꯄꯦꯅꯤ ꯑꯃꯗꯒꯤ ꯌꯥꯝꯂꯕ ꯗꯣꯂꯔ ꯃꯤꯂꯤꯌꯟ ꯀꯌꯥ ꯏꯔꯥꯟꯗ ꯀꯥꯡꯂꯣꯟ ꯀꯥꯏꯅ ꯄꯨꯊꯣꯛꯈꯤ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯔꯛꯈꯤ꯫ ꯍꯣꯡꯀꯣꯡꯗ ꯂꯩꯕ ꯑꯩꯆ.ꯀꯦ. ꯍꯦꯁꯤꯌꯟ ꯏꯟꯗꯁꯇ꯭ꯔꯤ ꯀꯝꯄꯦꯅꯤ ꯂꯤꯃꯤꯇꯦꯗ ꯑꯃꯁꯨꯡ ꯕꯦꯂꯥꯔꯁꯇ ꯂꯩꯕ ꯑꯥꯔꯃꯣꯔꯤ ꯑꯦꯂꯥꯏꯟꯁ ꯑꯦꯜ.ꯑꯦꯜ.ꯁꯤ.ꯅꯁꯨ ꯏꯔꯥꯟꯗ ꯁꯦꯜ ꯑꯃꯁꯨꯡ ꯗ꯭ꯔꯣꯟ ꯑꯃꯗꯤ ꯃꯤꯁꯥꯏꯜ ꯁꯥꯕꯒꯤ ꯃꯆꯥꯛꯁꯤꯡ ꯄꯤ ꯍꯥꯏꯅ ꯌꯨ.ꯑꯦꯁ.ꯅ ꯃꯔꯥꯜ ꯁꯤꯔꯛꯄꯒ ꯂꯣꯏꯅꯅ ꯍꯣꯡꯀꯣꯡꯗ ꯂꯩꯕ ꯃꯨꯁꯇꯥ ꯂꯤꯃꯤꯇꯦꯗꯅꯁꯨ ꯀꯥꯡꯂꯣꯟꯒꯤ ꯋꯥꯡꯃꯗ ꯏꯔꯥꯟꯒꯤ ꯏꯁꯂꯥꯃꯤꯛ ꯔꯤꯚꯣꯂꯨꯁꯅꯔꯤ ꯒꯥꯔꯗ ꯀꯣꯔꯗ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯐꯪꯍꯜꯂꯤ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯔꯛꯈꯤ꯫ ꯏꯔꯥꯟꯗ ꯂꯩꯕ ꯄꯦꯁꯒꯥꯝ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛ ꯁꯥꯐꯦ ꯀꯝꯄꯦꯅꯤꯅꯁꯨ ꯏꯔꯥꯟꯒꯤ ꯗ꯭ꯔꯣꯟꯁꯤꯡ ꯁꯥꯕꯗ ꯃꯣꯇꯣꯔꯁꯤꯡ ꯄꯤ ꯍꯥꯏꯕꯒꯤ ꯃꯔꯥꯜꯗ ꯌꯨ.ꯑꯦꯁ.ꯅ ꯑꯊꯤꯡꯕ ꯊꯝꯕꯒ ꯂꯣꯏꯅꯅ ꯆꯥꯏꯅꯥꯗ ꯂꯩꯕ ꯍꯥꯏꯇꯦꯛ ꯏꯟꯁꯜꯇꯦꯁꯟ ꯅꯤꯡꯕꯣ ꯀꯝꯄꯦꯅꯤ ꯂꯤꯃꯤꯇꯦꯗꯅꯁꯨ ꯏꯔꯥꯟꯒꯤ ꯕꯦꯂꯤꯁꯇꯤꯛ ꯃꯤꯁꯥꯏꯜ ꯁꯥꯕꯒꯤ ꯃꯆꯥꯛ ꯃꯊꯨꯝꯁꯤꯡ ꯄꯤ ꯍꯥꯏꯅ ꯌꯨ.ꯑꯦꯁ.ꯅ ꯃꯔꯥꯜ ꯁꯤꯔꯛꯄꯒ ꯂꯣꯏꯅꯅ ꯑꯊꯤꯡꯕ ꯊꯝꯈꯤꯕꯅꯤ꯫ ꯀꯨꯀꯤꯒꯤ ꯂꯥꯟ ꯑꯄꯤꯛꯄ ꯂꯥꯟ ꯅꯠꯇꯦ, ꯆꯍꯤ 3 ꯍꯦꯜꯂꯕ ꯂꯥꯟꯅꯤ꯫ ꯄꯟꯊꯧ ꯅꯨꯄꯤ ꯑꯉꯥꯡ ꯅꯨꯄꯥ ꯁꯤꯔꯤꯕꯅꯤ, ꯃꯁꯥ ꯐꯥꯎꯕ ꯎꯕ ꯐꯪꯗꯅ ꯁꯤꯔꯤꯕꯅꯤ꯫ ꯁꯤꯔꯤꯕꯁꯤꯡꯁꯤ ꯂꯥꯟꯕꯗꯤ ꯑꯃꯠꯇ ꯅꯠꯇꯦ, ꯑꯄꯤꯛꯄ ꯂꯥꯟ ꯑꯣꯏꯔꯝꯂꯣꯏ꯫ ꯂꯣꯏꯁꯤꯟꯕ ꯉꯝꯗ꯭ꯔꯕ ꯂꯥꯟ, ꯋꯥꯉꯥꯡ ꯈꯨꯗꯤꯡꯃꯛꯇ ꯂꯥꯟ ꯂꯣꯏꯁꯤꯟꯅꯕ ꯉꯥꯡꯕꯗ ꯂꯣꯏꯁꯤꯟꯗ꯭ꯔꯕ ꯋꯥ ꯑꯣꯏꯕꯁꯤꯅꯗꯤ ꯑꯩꯈꯣꯏ ꯈꯣꯡꯖꯦꯜ ꯊꯣꯛꯅ ꯋꯥ ꯉꯥꯡꯕꯒꯤ ꯃꯇꯝ
loire thamoi manungna wa lepagi matam oire maitei aikhoi mayon chumna chatsi achumba mayon di leitaba nate lei leipak sigi thausil puri bai khoi da su khangdaba nate khangi isana yaningna haidokiba wahai haiba lei yaningdana ngangthokiba su leitaba nate isagi thamoi da namthak tawroisi sengna chumna ngangsi isana ngangba wahai bu isana yaningdraga miyamna karamna yaningdoino miyam yamna singbani achumba wa ngangba ngamdaba haibasi akiba ma leibadagi ngangthokpa ngamdabani maikai khudingda akibana pungkoi koisinkhre akiba haiba kihanba ngambasi achumbagi masak oiragadi aikhoi pumnamakse afaba oirakani chaiganba ojabu aikhoina kijai ojana paradu faru haibada fadaba ngamde mahairoi oiringaida asuk chawkhraba awangnung pokmai kaisida kawbo leitana lehuragadaba puwarigi maramda kuki gilan apikpa lan natte chahi ahum helaba lani haina nungpok chingu thong maitei laikol thalo sipi lok seloi Lanmai Ching Imphal Nongpokta leiriba lairoiba panthona phongdokre wathokti loiba naide akibagi masakni tariba paw aikhoigidamakta miyamgi kholau maromdomgi nate China di isa isa gi hekta oikhi maitei aikhoi wangang haisi wahai side wahai hingni thang mayadi pangbasu yawi ta machin khoibasu yawi aikhoina ngangthokiba chin sidi yamna thawi mi hatpa ngami mi inthuba ngami mafam sida ngangkiba wasi male mafam khudingmakta yauba ngami Maitai lol nganglakpadasu maitai lon chumna ngangsi mitokki lon ngangbadasu mitop khangnaba ngangsi thogdok khangna thogdoktugi maramda chepauda iraglibadugi fiban manungda wa ngangsi ngangthorakpa wahaida thogdokki wangmada wa nganglakpada ataba ikhoina midu mapung fadana uhali mayai tangbal loba ngamba haibasi laipokka pangkhakni mi amana hekta loba ngamba nate laipokka pangkhak oiraba mi makok haibasidi lairik haitaba ikhoigi mafamdadi lairik mayek oi maitai aikoi saunaroisi Miyam tilakpada wa ngangbada mina khubak khurakpada aikhoina haraurunu khubaki bakholdi amakhaktang tabani marau yamna yambani changkhro haibagisu khubak khubani wa ngangba soirakpada nahakta changkhro haibagisu changkhibagi nungaibagisu khubak khurakpani mikok mithoilen oiriba singnasu khubaki makhol tasi khubaki makhol lausi khubak pui kai khumnasi mina khuba khubangni mi amana yakhiba haibasi laina yakhibaga pangkhakni mi amana yakhidabasi laina yadrabadi aikhoi haiba apunba maitei aikhoina sagalasi maitei longi kholaudi chap manai nungaibagi khonjel su manai kappa su manai maitei lon ngangliba aikhoina maitei laining ninglasi maitei oirasi haibadi yade maitei si ngasigi awaba taribasi maitei ni aikoi masal yamna khatnabagi mawongda uhali imung khatnabada laikai khangkhini haiduna yamna wanarami mi takini wa kana ngangnaganu hainaba maitegi mahing lolni ngasigi machat lonsidadi pungjau thina khangnai chainai hunnai khangnaba migi mamai miyam aikhoina loina unai oidaba ngangbagisu aikoi taba phangi achuba ngangbasigi gisu aikoi taba phangi wagi waroisin ngasi fawbada leite pham pairingaida loisingani hairambadu pham adum taki anobana su loisingani hairi langi waramda wadi ware maitei aikhoisi achumba ngangba migi masak mangkhrbagum lei maitei gi chak thongbagi ayuki numidangi matamsu mangsilakle maitei chaksu mangsilakle maitei gi pukham tenkosu mangsilakle ima ipa ipu iben sibada fawba pi taraktre maitei gi minungsigi pi su mangsilakle miyoiba aikoi sidau leire amhani hairaga minungsigi mamalsi lehalaktre aina khanjaba aina pangthokpa masilnongi manungchana maitei lining hingatnaba pangthokpasida sel changi pangal thauna losing changi matam changi lairik changi mi su mathau tai akhang kanbasu leitaba yade thauselgi poram su khangdaba yade mai ising nungsit malem leipak leitum utek watek thangten thaudu nungdumna chingba mayam ama changbasigi manungda pauchi amasung ahaiba amana iriba wahai sigi mayek masol da yengsinba ama changi telaba mikup kharada maitai lining hingatnaba honabasida fijet manadabasu yade Thausil khangdabasu yade pandam leitabasu yade misu watpa yade phampham phida khangandabasu yade thausil gi pandam su khangandaba yade thausil sibo pamhandabasu yade maitai gi langchan lanchang mai pangnaba changsin bada yeknabasu masak khangdoktaba yade maitai na maitai gi lining ning si haibada yadriba maitai sing maitai oisi haibada yadriba maramna karigino maitai ekoisi chahi taret kuntakpagi wari di ning singlaga maitai na maitai oidabagi maram hangningai oi wahang asingumna telaba mikup kharada nungaibana chamagi manungda taretni maitai oibagi laibakta laisa nambasina maitai ni malem imabu laibakta nambasibu ireipak iramda munung sina namjabagi masakni yeknabana maitai na maitai oibada yekna ba chada marifu tara humdoidi oi masigi khudam dadi angka mayengna takpani khangnarabo oibana maitai oidriba karigino aise khangminnaba changi asigumba China chaitheng kaya fanglabasina di Kuki na maitai da landarakpasi sel akupadi oiramloi India lenganglonsu sel tingba yaba makai tinglamgani
Kukisу Maitaisu Indiagi Machani Kuki Michendi Indiagi Manung Chaloi Maitai Kuki Kaktaki Awabanate Manipur Sida Kundariba Mi Kudingmak Loina Warangani National Highway the Chatpa Pangdaba Singna Ware Chat Payariba Singna Nungaire Maitai Equi Kanara Ruisi China Roisi Chinjakta Fataba Chara Roisi Lamchat Kam Luisi Nupi Nupa Sana Yunare Roisi Ima Singsu Pibuk Taplasi Imung Amada Nupi na Mahilang Labadi Imung Adukang Kong Chai Haina Pantong na Makataki Myanmar Lanmina Nongtaki Landa Chataba Leptrabadi Political Dialogue Oitokloi AA Myanmar Lanmina Michongi Matakta Nongtaki Landa Leptana Chatabana Military Junta Amasung Arakan Army AA Gi Marakta Political Dialogue Tongnabada Chauna Kudong Chahaloi Haina AA Commander in Chief Major General Twin Smart 9 na Fongdokre Di Diplomat ka Akhanana Unaba Amada AA gi commander asina military junta na micham singi mathakta nongthakta gi landa chatharak palepta bana political dialogue chathabada oithokloi haiki AA na kudum chamsiliba mafam singda Myanmar Lanmina leptan landa chatharak liba sina wari watai sana duna yasina bagi thorang paikhatpada mahai yalhanba ngamloi haina suluching basina fongdokhi Myanmar Lanmina micham singi mathakta bomgi landa asumak chatharak pa sina political gi khongthang paikhatuna yasinaba purakpada achauba khudong chabdaba ama Oiragani Hainasu AA Giluching Basina Fongdoki, Myanmar Lenga Kimayoktalan Horiba Revolutionary Forcing Namasak Naiba Political Feature Amagidamau, Amato in a Punsinduna Lingjel Manabagi Tangai Fadaba Dulay Haina Fongdok Pagaloyana, Arakan Armina Kudum Chansiliba Mafam Sing the Lariba, Miamna Tegnariba Awaba Amasung Kudong Chada Basing Mapungfana Kang Bagaloyana, Paikatpam Tok Patabak Sing Paikanaba Tarang Togodabani Hainasu, AA Giluching Basina Makata na Fongdoki, China na AA da Yengliba. Mityeng gi matang da paudam laduna luchingba sina hai AA da China na kaidawnung da pressure pi khibalaite Myanmar da tangdu laita ba amasung ingtap palehan ba haibasi China gi apambani Rakhine State da Arakan Army na nauna Kedar Singh changhan na bagi thawrang da sirakhiba maral sing buluchingba sina yakhidabaga loinana Kedar Singh recruit tawba matamda masa masa gi mathau amasung thodang sing masa khaina khangali haiki Arakan Army na tongan bakanglu furup singi marakta thajana hengat pada natana amaga mateng pangnabagi thabak singsu khongjal yang na changsili haina luchingba sina fongdok pagaloinana Rakhine State lariba chin amasung Muslim Rohingya miyamga afaba mari thamnari hari Kuki militant singi Landada Soklaba tangkhul micham amadi volunteer singi phibam yengsinkre Ukhrul district ki sina kaithai yauna tongan ba mafam singda Kuki militant singi Landada Soklaba tangkhul micham sing amadi volunteer singi anabagi phibam citizen club soibam leikai wangkai khunau gi thomi singna yengsinkre Soktuna Houjik Rims Jenims amadi Ras Medicity da lairiba tangkhul micham sing amadi volunteer singi hakchang gi phibam ado citizen club ki president Mahendra Naurimna luchingba thomi singna chatuna yengsinkhibani Khongchat asiga mari lainana ngasi pangthoknariba malemgi imagi numitka mari lainana soklaba singda acha athak ising amadi angamba selgi tengbang piki Khongchat asiga mari lainana citizen club ki president Mahendra Naurimna fongdorakpada mitei amasung tangkul furufani gi machil manau oibagi mari adu hena Sesin naba amadi awabada mateng pangnabagi wakhalonda angamba mateng tengbang mani Kuki narco terrorist na kumja 2023 gi May 3 dagi mitei gi mathakta landaduna pikliba angang micham miyam hatuna lakli madugi mathakta miyoi kaya fakhraba matung ngasi phawba mafam khanghandana leiri ngasina amuk yelhomi furuf tangkhul nagada mihal mipun chathaduna lam khopchinaba honari tha sigi tareta kamjong district ki wangli namli amasung je choro khulda Myanmar da base tawba KNAB amasung PDF terrorist na landaduna yum kaya mai thakibani thawdo aduma yellow furup sing muthanaba honarakpagi khudam amani yum mai thaduna khunja sing da landaraba fawbada Assam Rifles na kumhai yengduna laikhiba condemn tawi asigumba phibam asi yorba fawba India lenga amadi state lenga na yengduna lairiba karigino More Churachandpur Kangpokpi Ukhrul amadi Kamjong district da yellow furup mitei amadi naga sing na changba yadriba si koknaba state force thambiyu Central Force na yellow mingak senbada thajaba leitre hainasu Mahendra Naurimna makhatana fongdokhi